खुरमजरी ISTV पाव मिंग ताबी बसिंगु तराम नौकचरी अहमद मरोय पाव ILP की मतंग ऑल पॉलिटिकल पार्टी के ड्राफ्ट रिपोर्ट अमा चीफ मिनिस्टर द पिसिनख्रे महिरोगी ऑर्गेनाइजेशन सिंह इशू खुदिमक यावसनबगी महत्ता महि मसिंगी लमदा थबक तौबी हाइना चीफ मिनिस्टर इबोबिना हाइख्रे अमदि इंटरनेशनल ह्यूमन राइट्स डे थौरम मणिपुर की मफम कयादा पांगथोंगनख्रे पाव संतोंग पिजरी All political parties committee na inner line permit system gi matangda thamanga chupna akhang ahi singdaki comment lawraba matungda semba jena chaning marifu panba draft report amangase committee asigi chairman deputy chief minister gaikhangamna chief minister okram ibobida khusnakhre report asina chatnaba yaba ain ama sembada mateng oigani hari ngasi chief minister da report pisinbaga mari leinana all political parties singi mi chingsu sarugyakhi hiram sida report ma ngasi chief minister okram ibobi singhi office secretary ta report pisin badu da committee gi convener mla rk anan amadi atai member kharadi manipur gi wangda laikibana yaukide all political parties committee gi chairman su oriba deputy chief minister ge khangna chena chani marifu panba report asida punna point taruk amadi observation sing yauri haukiba august ki tang taruk ta committee asi form toroga thamanga gi manungda akhangai kuntra mangarom dagi mot lauraga report asi semani haiki scholar legal expert department amadi JC ILPS yauna CSO singna piba mot aduda yumpham moiraga report asi compile tobuni report asi semna bohona bada JC ILPS ki mute sing anirak wari sanai amadi committee gi wena su meeting taramanga taratruk lom phamduna khanaki hari सरकार न मरी लेनबा आइन सेमबदा रिपोर्ट असिना चावना मतेंग ओइगने हाइबो वफम फोंगदोलदुना ऑल पॉलिटिकल पार्टीज कमिटी ना होनरिबसी लेबा की इंटरेस्ट नि मियोई कियाना रिपोर्ट असे सेमना बहोना बदा कोऑपरेशन पीबगी दमक्तसु डिप्टी चीफ मिनिस्टर ना थागत पमदि नुंगाइबो फोंदोकी ये ऑल पॉलिटिकल पार्टीज हेडेड बाय द ऑनरेबल चीफ मिनिस्टर ना रुसिन मादुगुंबा का मीटिंग अदुना कोइदा पीमबा असाइनमेंट दो मदु वांग मरु सत्ते पाथरु तोबियाते वांग मदु वांग सु तोबियादबिना मदु मनुंदा मदु टर्म्स ऑफ रेफरेंस मतुंगना कोइ मसी लोशिलादना मसी सनेट तो फुजबसे हरावी अनुमाय आदा चीफ मिनिस्टर थारक चरिंगी मणिपुर प्रजासिंग बुसु लेबा मेंबर पुनम थारक चरिंगी चीफ मिनिस्टर ओक्रम इबोबी सिंह ILP गी इशू असि यामना सेंसिटिव ओइ रिपोर्ट असी लॉ डिपार्टमेंट दा एग्जामिन तोहनगनी लोइनना कॉन्स्टिट्यूशनल लीगल एक्सपर्ट सिंह तानरगा बिल अमा प्रिपेयर तोगनी हिमाचल प्रदेश अमदी सिक्किम न चिंगबगी मॉडल सिंह सु येंगनी आइनमा सेंबा हाइबसी गवर्नर की एसेन लोब मथौताई इंडियन कॉन्स्टिट्यूशन सु याबा स्टेट सरकार की पावर द लैबा उथोप याबा स्टेप सिंह सु लौकट याबरा हाइबदु येंगनी हाइकी अमरम दा हंदकी निंगतम मिफमसी निमिट हुमनी फमलब याय अदुबो मार्च थादसु अमुक सेशन फंगनी मसिदना सिटिंग तरेत नत्रगा निपालक लेगनी हाइबो वाफम चीफ मिनिस्टर ओक्रम इबोबी सिंहना पामी सिंह फोंदोकी मार्च तरी फमदब स्वया दिएबा मार्च त फमदब यादबजिना करिगिनो हाइबो मार्च दी नेक्स्ट ईयर की प्लान फाइनलाइज तौगदो मानदिएबा याम स्टेट से अदो प्लान फाइनलाइज तौदगदी करेंट ईयर सिदी मार्च फाइनेंशियल ईयर बोबा कोई अरेबो फंड मोदे प्रोसेस तौरनी अप्रैल एग्जाम पुदगिदी कोई प्लान फाइनलाइज तौदी है प्रशासक तदी यादबनिना सप्लीमेंटरी वर्क ऑन अकाउंट से मार्च थार फंडबी यादी अदुना हये मेन फुल बजट तो पास तौदगसो कोई अप्रैल में जुलाई होगा थामरी की सप्लीमेंटरी वर्क ऑन अकाउंट से पास तौरगदी मदुदा तुम पैसा प्रोसेस चटपे याय चेरगसिदा पाउमी सिंह 6 शेड्यूल चना ननबगी मतंगदा चिंगी MLA सिंह अमदी ADC मेंबर सिंह सेंटर दा तंगनब होनरिबा सी करी मोट लेबगे हाइना हंगबदा डिप्टी चीफ मिनिस्टर गेखांगमना MLA सिंह यावी हाइबसिदी तादे ADC मेंबर सिंह दाबी तवी हाइबदी ताई हाइकी चीफ मिनिस्टर ना ममांगदा लेबा कायबा याबा अमदी फुरुप अमगगी इंटरेस्ट सोकप याबा दाबी लाक्लबदी मदु तौदना नबा पुन्ना खनगनी हाइकिबा स्टेन अदुदा अदमक लई हाइकी वेना चीफ मिनिस्टर अमदी डिप्टी चीफ मिनिस्टर ना शेड्यूल स्टेटस ता हिली स्टेट ओइना मणिपुर सी ओइननबा सरकार की चपचाबा फिरेप लैब्रा हाइना हंगबो हंगदसु चपचाबा फिरेप लैत्री मणिपुर सरकार की ओइना खन्नबसु लैते हाइबो वाफम फोंदोकी ISTV पाउगिदमक NG संजोय अमदी नावरेबम फिलिप्स चीफ मिनिस्टर ऑफिस सेक्रेटरीट इंफा
Mahiroi organization singna issue khuding makta yausin bagi mohta mahi masingi lam khakta da thabak tawbiu haina Chief Minister Okram Ibobina ngasi Jurachandpur ge Kangbai da pangthokpa Wife Students Association ge thoram da haikrai association asina sinduna pangthokiba thoram aduda Chief Minister Okram Ibobina Platinum Jubilee celebration asiga mari lainana ningsing yumbi amasu hangdoke ngasi gi thoram aduda Works Minister Dr. K.H. Ratan Kumar PISTV Minister I. Hemochandra Education Minister M. Okendro, Deputy Speaker Preso Simre, Saikot ki MLA T.N. Haukip, Henglep ki MLA T. Mangawai Faina, Maroi Bamir Singh Oina Sargyaki. Chief Minister Okram Ibobina, Jelai Award Po, Kai Hauda Kusnabaga Loinana, Platinum Jubilee Celebration Asigi, Souvenir Amade Music Album Amasu release Dauke. Tongan ba cultural program kaya galoina na pangthoki bathormatuda Education Minister M. Okendrona, Wife Students Association Asina, Mahiroi Singamari Laina Bathavak Thoram Singh Pangthoktuna Lakri Haiki. Chief Minister Okram Ibobina makha taraduna tampakta lairiba organization singna issue khudingmakta yausinbagi mohta Wife Students Association na mahima singamari laina na thabak khaktamak pangthokliba asigumna thabak tawhaningi association asigi Imphal da office oinanaba lampiu haribasi organization mayam ama laibana khudongchadaba legani lagliba academic session nangnanaba Kangbai High School asi higher secondary gi thakta upgrade tawnanaba honargani Ramza ki makada lupa crore ani lakh kun changna nupi singi hostel ama sana na ba khonargani haki Laiba angang singsi hayengi akoigi future gi pillar oigadorabani akoigi ngasi gi laibak se makoida laigadorabani akoigi society se magi family da natana ngasi gi akoigi generation sida laiba akoigi saina singsina hayengi laibak lepgadorabani akoigi adana makoi singasi mayam samdana encouragement tawna makoi ko noi adu oinabo honagadabani adu oinabo honagadabani haidna koigi jilai gi Wife Students Association na lobiriba responsibility lobiriba dai mayam puna maksingsi ai masai kasena ai thagatsai Malayamgi maphamatay da pangthoknabagum Manipur dasu International Human Rights Day gi thoram pangthoknakhrei Committee on Human Rights Kohar Manipur na sinduna Manipur Press Club da thoram asi pangthoke thoramatu da advocate Khaide Mani Kohar gi chairman Punindro Konsam amuko gi president Dr. Y Mani Khumana Maroi Bamir Singh Oina Saruyaki Wangang khiba singna Oinam Long Chandal Ukrul amasung Tera Bazar na chingba mapham singda thokiba myoibagi hak khongaung nabagi thodok sing adugi hawrak phamde Manipur Armed Forces Special Force Act Chanarambadagini Asigumba Myoibagi hak khongaunaba sing asi thoktanaba ek asi lauthok minanaba hona minaba changi haiba wafam phongdoknaki advocate Khaide Manina Malemgi ani subalanjau da myoi kaya gi punsi mangkhiba mapa macha machil manau kaya mapham khangdana kaina khiba amade lanthung kaya mang tahan khiba tamthiraba thodok adugi matungda amuhana adugumba thodok adu thoktana ba prithibi da lairi balaiba kaya punsinduna lising amagachama pal nifugamanga da United Nations semki Chahi ahum lairaba matungda lising amaga chamapal nipugani da United Nations ki General Assembly na myoibagi hak khongaung nadanaba warol kunthayau ba Declaration of Human Rights December ki tang tarada malemgi laibak kayana ayaba pituna laukthokibani haike Dr. Dhanabir Lashram na myoibana pokpadagi siba phawgi manungda masagi hingbagi hak adu ningthina phangnanaba prithibigi laibak kayana yanaduna semkiba chatna kanglon adu sembada yauriba laibak singna ngakna chatabadagi myoibagi hingbagi hak mapung phana phangba ngamdabani masina hingbagi wanthok lairaktabadagi prithibigi mafam kayada thoaningdaba thodok kaya lepdana thorakli phongdoki koi lam mayam sina magi welfare state function edana ek pokgi misi monda nabi ekgi mai masingdam bagi kau pian bagi tonga akun bamya bi hakle madu phongom na dagi thengaba chang khongjan singa masigu bagi wa thosi yanjai madu nasi malami goya phom ayam da si to akoi nasi ngangari ba hak hak si kebongate thaina adumaina le masidagi sum matamji amdang hawrkanda hingbagi wa thosilena ba mi singsina mari maram chaba demand tozero maram chaba demand me amsi debena claim me amsi debena right hal guys
International Human Rights Day Thoramasi Manipur University ge Center for Human Rights and Duties Education Susinduna Pangthoki. Center asida Pangthoki ba Thoramaduda BJP Manipur State Unit ki President T.H. Chauba, Manipur University ki Vice Chancellor Professor Nandakumar, Registrar N. Lokendro, Professor W. Navakumar, Dr. Suresh Kumar, Dr. Dhanavir Laishram Yauna, Marwe Bamyo Kyana Saruyaki. Vice Chancellor Professor Nandakumar na Center for Human Rights and Duties Education asi Department ki thakta onkhatnaba taknari haiki. Thawamaduda T.S. Chawbana While Sang Phawbana Human Rights Commission thambagi matangda thawai yaudabagum uri. Manipur da Human Rights Commission gi Information Commissioner haptabadagi RTI gi chanapam leitre haiki. Chief Minister ne, Opposition Leader ne, duga judge ma ahum du tor hapo haibane. Later, some two other opposition to the pageant, opposition later. And opposition leader later happy. I'm a young, I need to happy. Yadi were young table. A home to the hapo, I will a home to the member of Malay and Masi Karaibo Tore. A good judiciary over Mama later money. Judiciary the court, high court of community. Yaro hapo order Tadeva. I don't remember my later money. I do. Chakhiba December gi tang nipal da Singjamai supermarket maya da leba masagi dukan dagi lupa lakh ani makhai puduna dukan gi pot tikpa chatkhiba Laishram Sunil sakhangdaba singna paisa mulhoraba matungda haingangi mafam amada thadoklamle hairi mahak gyan tadabadagi Jenims Hospital da wangang bangamdana laikanari matau karamna kanana mahapu pharubano haiba chapchaba khangbangamdri thaudo sing matangda police na case amalo kharkhrai Panbayai Sunil bu mangkhibagi matangda ngarang yaningdaba phongdoktuna Singjamai Bazar da miyamgi oiba wakan mifam pangthokibani Maji kina taw matungda ko majina pung amagi da koida mana phongda inda hainga angla lai kona Singjamai PS ka taw ga koina no Home Department ki makhada English singani tarada Manipur Police ke ASI launana ba parikha da mai pakraba candidate singda ngasi phawa appointment order pidababu yaning da phongdok to ngasi candidate singna thangmaiban bus stand all assistant sub inspector ASI selected candidate and guardians association sinduna wakan mifam phamkrai deputy chief minister da memorandum pisinduna khangan balai khrabasu thabak to onthok tabasi nungai taba fawi appointment letter athuba matamda pithok trabadi tongan ba khongjang kaya changsilagani haina wakan mifam aduda saruk yakhiba singna phongdoknaki wangang khiba sing hai khibada handak lakadawriba ningtham mifam gi mamangda selected candidate singi appointment letter pithokpiu haiki candidate sing na pam haido matung ni sum kaidong aida khoi appointment order pi da ge habse sise fix to lai treba ado yari ge thu matamda khoi gi ningtham mifam je phamding aisda haidok piu sine khoi haijening je ado khoi kai ma haidok pi daga de khoi gi makha ta ba tawya ba taw ge na dum lebna re Amaramda Manipur Sarkar na Department kaya gi ahangba post ki thabak longnana ba parikha pangthokhibagi phol haidoktana namsinduna thambagi chanabi ama breaking matungda mukana taram nokchari makata ba pauda Thawal district ki manung chanba hairok kendra ge hairok part 2 da leba water supply scheme phibam chadana leiramba Friends in Need Society na thengnakhrai ising thampham ayamba amot pa treatment tawdaba ising yaurangki society gi mioi amana phongdorokpada asiguma ising asi miyamda thaknana ba ising oina pirabadi anayek soidana yaugani athuba matamda mari leinaba singna mideng changbiu hari Say Trama Mohan ising Pangodramatunda, Hokibano Bikarani, Mamanga, ising Pire, the Wilson Peter Bising of the Matogram, Peter Haganda, Quena, Tingana, Nasi Mayam, Preski, Mediagis in Mayam, Punasala, and Miro Matamda, water supply, Amagi, treatment from the placing of the treatment of the Na. When Mayam ising P. Masitaki Tolpa, Kodamina, Patawasing, Simayam, the Pyramid Mazagi, waterborne disease, they Tolpa, Laina, Mayama, Mayam, Narakutara, the Madugi, died the Kudik Marilena, Committee Amadi, Department of Pugadam has you up from the fine setting my gate Tamjari. Moirang Police Station gi manung chanalaiba phobakchau ikhai bazar dagi kharom da meter chanirom chatlagalaiba tidim lambi ki nakalda sakhangdaba singna bomb ama phumduna thamlamle ngase taresuba sam rifles ki kangbuna patrolling chatpada thengnarpadagi bomb scout na asoi angam yaudana lokthok laga pokhai hankhrai
Commodity future market ki matang da numit nini chupna chatharakpa training program ama ICR lampel da loishin kre NABARD ki senthang makada ICR lampel na sindura pangthokpa training program loishin bagi thoram da ICR gi official sing nationalized bank amade private bank ki mioi ke asusargya ke training asigi matang da organization secretary Dr. KS Risi Kamtana agriculture ki pothok sing yonba amade laibagi matang da paksan na khanghanaba bank na kari tawgada gi haibagi matang da training asi pangthokpani haike financial intermediaries have the pesapu aning tawdoiba bank sina banki staff sing kina kai role si matang hida moina piba ngambagi have si matang da training program asi pangthokchabani Nimitara mangani gi oiba dyeing training camp natural fiber expression and weaving gi matang da chatharakpa training program ngasi thongju part 2 makhalekai da leiba Sintha handloom and handicraft complex da pangthokre loisin bagi thorma du da all Manipur trend medicinal and aromatic plants promoters consortium gi president Devkanta yangna mioi kyan na sorgya ke scientist H Bir Kumar na lafu amadi kewa pambi da gi fiber kaya chingduna phirol yangna polam kaya putokpa ki thabak ase mapalam da Madam Kayagi Mamang Dagi Pangtuk Nakre Hari. Manipur State Minorities Commission ki chairperson Halim Chaudhary bu organization Karana Thabak Taudre December ki tang Taranipal Fab gi manungda Thabak Tagi Lokthokadabani haibasi maram chade haina All Manipur Muslim Maitai Pangal Welfare Association Babupara Imphal gi Vice President Akhtar Hussain nangasi Paumuising unabada phongdokrai Association asigi office ta pangthokpa Paumuising unabaduda magna makha taraduna Halim Chaudhary asi chahi yamjarabasu masa phariba miyam gi thabak tawba mioi amani chairperson thabak tawde haibasi karino haiba chapchaba khangdre English singani taraga manga gi February tha phawba thabak pugadawriba se makha tana mi leitaba tarabadi mahakpo mathang gi tamdasu chairperson ohenbiyo haiki aikoi mi kharana insin no yaw da Ragumni insin bani haigada amatobni haigada hampamadi insin bani haigada mahako athabak tolo 18 December da deadline pere 18 December ji chahi gudingi minority rights March ta hagi tam loena admaina ta jai loeraga matu sarkar gi mathauni sarkar na hapani extend tawbige sarkar gi mathauni tawbiro sarkar gi mathauni ado aikoi gi monadi mahako amona so extend tawraga thamningi Manipur Sarkar na Distaf area Makhatana Janhanaba Lokhiba Warep ki Mayokta Janata Dal United ki President Sharad Yadav na Rajya Sabha ki Zero Award puthoknaba Rajya Sabha ki Chairman da haijakre haina JDU Manipur ki President Tombina ngasi Babupara da pangthokpa Paumuising unabada phongdokrai December ki tang ani dagi mari fawba Delhi da pangthokkiba Janata Dal gi mifam da saruk yaba chatlubada tongan ba luchingba singda wafam kaya puthokna khanghalamle Losing Bakaya Kiba Mifamatuda, Distaf area, Sangopagi Matang the Kangalam Kihari. Sigumba Mio, Mio, Wotpa, Sigumba, Ekasilato, Navigamata. State Unina, Taxila Machim, Humari, Hana, Tamu and the Pangtorkani. All Manipur College Teachers Association at Changsiliba Kongzangasi, Miamgi Amade, Mairo Singing Mayokta Lepanate, Higher Education, Kanabagidamak, Tangai Fadaba Kongtang, Oikibani Haina, Association as in a Tadropa Gerol Amanakangalakri. Part-time guest lecturer amade non-teaching staff singi parikya pangthokpada athingbalate Mairo singi khandaba education bo nomagi mutharakna honariba sarkar asida association asina protest tawduna boycott tawbani hari sarkar na higher education bo ngasigi phibam asi tanaba long term plan oina hona khibagi mapung wariba commissioner higher education PYF bo department asidagi thangdokhi driba pawba association asigi khongjang hanbalaitana changsingani hari Higher Education Department nasi tauningbada tauba tungi asan ba midyang mangkraba ama oirabani miyam na waza singi khongjang sogot piduna association gi dabi mapung phanduna Higher Education book kanna hona si hari Nobel Prize ki matang da pangthokpa Millennium Science Lecture ngasi Model High School Imphal da pangthokrai Manipur Science and Technology Council Masteki Midyang Makada Manipur Science Communicator Association na sinduna chahi khudingi December ki tang tara da pangthokpa lecture aduda Masteki Director T.S. Surendranath amadi school asigi Principal H. Ranjit Nath thormapu singoina sarugyaki Mahiro kayana sarugyaki ba thormaduda Janims ki Assistant Professor Dr. O. Joy Chandrana
Nobel Prize in Physiology or Medicine, Manipur University Physics Department की Associate Professor S. Dorendra Singh ना Nobel Prize in Chemistry अमदी इम्फाल College की Associate Professor Dr. C.H. Rajendra Singh ना Nobel Prize in Physics हाइबिहिरम असिदा वांगां के Lecture Program असी पांगथोकपगी मतांगदा Master की Director Surendra Nath ना फोंगदोखिबदा Nobel Prize असी तोंगान बहिरम तरुक तपीबनी Science की हिरम अहुम खक्तमक खनगतलगा महिरोय सिंहदा Nobel Prize मतौ करमना फंगबा याबगे अमदे कमदौना होनगदगे हाइबदु खंगनबा प्रोग्राम असी सिनबनी हाइखि अखोई याम नहा ओइबदगी याम अहल ओइबमोगदे नोबेल प्राइज जिनबे याय अखोई ममांगी सही बोगददी माइदगी यंगेस्ट नोबेल लॉरेट सही 15 सुबनिपा फिजिसिस्ट अमना ओइखि अदुबु हंदकी सहीददी हाइदगी नहा ओइबा नोबेल लॉरेट से मालाना यूसुफजाई पाकिस्तानी अमना हंदकी पीसकी ओइना फंगी अदो अखोइना सिदमरु ओइना पांथोक सरिबा स्कूल प्रोग्राम दे अखोई पीसकी लिटरेचर की इकोनॉमिक्स की वाफमजी थादोखरगा अखोई साइंस की सब्जेक्ट नाते दंग अखोई कंसेंट्रेट कोई कुंभी केंद्र दा चही चुप्पा महिमरोंग थाबा याननबा इसिंग फंगनबा थबक पाइखले हाइना केंद्र सिगे एमएलए एस बीरना ngasi तेराखोंग मखालेकाई कम्युनिटी हॉल दा पांगथोकपा क्रॉपिंग सिस्टम बेस्ड ट्रेनिंग थोरम दा हाइख्रै डिस्ट्रिक्ट एग्रीकल्चर ऑफिसर बिष्णुपुरना नेशनल फूड सिक्योरिटी मिशन राइस लिसिंगनी तरामरी तरामंगा की मखादा पांगथोकपा थोरम अदुदा डिस्ट्रिक्ट एग्रीकल्चर ऑफिसर बिष्णुपुर गे एच हॉलैंड बिष्णुपुर डिस्ट्रिक्ट के उपाध्यक्ष ए ब्रोजन यावना फार्मर कयाना सरुयाखे फार्मर सिंदा हिदाक कापननबा पंप यंथोके रिसोर्स पर्सन कयाना फार्मर सिंगे कानरबा वफुंग कया फोंदोके टी हॉलेना बिष्णुपुर डिस्ट्रिक्ट के फार्मर सिंगे खुदोंगचानबा सॉइल टेस्टिंग लैबोरेटरी अमा थमननबा होनरी हाइखे एमएलए एस बीरना कुंभी केंद्र से लौ सिंगुदुना हिंगबा मीगी मसिंग यामबना मखोइगिदमक याइफनबा थबक कया पाइखली फोंदोके नुपीलाल निंगसिंग नुमित ऑब्जर्वेशन कमिटी जिरिबामना सिंधुना हुमुद्रा मंगारक सुबा नुपीलाल निंगसिंग नुमित का मरी लेना कांगलुप अनी थोंगना नुपी सिंगी लमजेल अमा पांगथोखरे चही निफु अमदे चही निफु की मथक हाइना कांगलुप अनी थोंगना खाइदोक्तुना चेनखिबा लमजेल अदु जिरिबा मैरा पाइबी के एडवाइजर एस सरोजिनीना लमथाखि थौरम का मरी लेना मैरा पाइबी अमना अखोगी लाइव खरबा इमा सिंगना मणिपुर की इंटीग्रिटी ngaktuna thamnaba amade ima singi saktam ngaktuna thamnaba chahi khudingi pangthokpa thauram amani haiki hauji pawi marak break ki matungda amuka na taram nokchari makhata ba pauda sam akakmal henaloram ba sam kakpa mioi khara all india students federation lelong zonal council na phagalaba matungda amuka na tawdana ba khangan khre haina aisf na thadorpa cherol amana hairi makoi na sam akakmal lupa kun logada bada lupa kun thra loram bani hairi सा संदन नागनबा अमदि लौनगनबा लाइना लाइचत छंदोरक्तनबा मणिपुर लौमी मरुपना चथबा वैक्सीनेशन कैंपेन की सरुक अमोइना इम्फाल ईस्ट डिस्ट्रिक्ट की मनुंग चनबा मदे उयुमपोक ग्राम पंचायत की मनुंग दलैबा लंबोय खुलदा सासन चामग हुंबुद्रा रोमदा बीक्यू हिदा कापथोकरे हाइना मणिपुर लौमी मरुपना थादोरपा चेरोल अमना खंगलकरे अनिरक सुबा इम्फाल एक्सपोदा लमदमसी के इनोवेटर निपाल लोंगी पोथोक सिंह पुथोक्तुना मियामदा उतनब होनरी हाइना नेशनल स्मॉल इंडस्ट्री कॉर्पोरेशन NSIL की डिप्टी मैनेजर एल इबेतोम बिना फुंगदोखरे वाफम मसिंग असी ISTV न्यूज का अखनना उनबा मदा फुंगदोखिबनी उरिपोक अचोम लेकाय दलेबा NSIL इम्फाल की ऑफिस दा उनबदुदा कॉर्पोरेशन की डिप्टी मैनेजर एल इबेतोम बिना हयेंगदगी इबोयामा सुमांग लीला संगलदा नुमित तरानी चुपना पांगथोकदबा एक्सपो सिदा तोंगान तोंगान बपोलम कया उत्पगलोइना मकल मखा कया की प्रोग्राम कया पांगथोकनी है की मेला मनुंगसिदा अखोइना सेमिनार कया अखोइ मीटिंग कया सि तौरकांदा अखोइना कस्टमर सिना अखोइगी मणिपुर लेरिबा मरुओइना अखोइना योखसरिबा एंटरप्रेन्योर कांगबु जिंजिना को कोइ कनि तोबो यागे मोइजे मणिपुर दना तना मणिपुर की वांगमा लोइना लोइना इंडिया की वांगमदा अखोइगी मार्केट से करमाइन तौदना अखोइगी फंफम मम कनगदगे अखोइगी पोथोक से मालेन की थाक पे योहनबा यागदगे हाइदुगी अखोइगी थीम ने को
Taramathoi Suba Komla Festival da Manipur gi Komla bu Tamenglong gi Komla natragana Tamenglong Mandari haina kaurani haina Chief Minister na lakthokiba wapambu natai jataba warol ni haina Manipur People's Party ni hairi Manipur gi Komla bu Tamenglong gi Komla kauraga magun managadaba nate Manipur da phangniba Komla khudimak Tamenglong gi Komla ni haijindabana phagani hairi Thobal project ki mayada chingdagi lengoi pektuna turel khongnung da chamsinbadagi Thobal turel da pollution thon basi athuba matamda lepnanaba ISTV department ke flood control and drainage division number 3 na thadorpa cherol amana khanglakle makha tana thabak asi chatharaklabadi ain ge thabak packet kani hari CPIM gi Imphal City Convention Pauna Bazar da leiba party asigi auditorium da pangthokre Conference asina thau punana ba mioi tarahumdoi na saba Imphal City District Committee gi thau punaba khanba loina na Kamaret Khetrimayum Sopenbu City Secretary khankre taratare suba CPIM Manipur State Conference da saruk yaruna ba delegate tara amade atopa delegate marisu khankre Kurai Kongpal Ningthaubung Laikai da leibi Saisakpi amade film kumbi chitrana Dulalen da leiba Manipur Mahila Kalyan Samiti Kabo Laikai Dulalal Children Home da chana thakna bamadi phirol kaya yan thokre Mahila Kalyan Samiti gi General Secretary Jaminina asigumba angang sing asigida makhalaga mateng panglakpada thagatpa phongtokhi loinana Manipur gi miyamna angamba mateng pangbiyo haina appeal tawkhi Chitran haikibada angang kaya sibu nungsibadagi mahakna angamba mateng pangbani tungdasu mahak ngamliba makai mateng kaya pangani heki umang lai amasung lai harabagi phibam phagathanaba apun bathodang lominar si haina ukalna thadorpa cherol amana khanglakli amaromda umang lai bu Govindaji temple port ki makhada thamnabagi damak mamangi assembly mifamna pass tawkhiba Govindaji temple board third amendment bill lisingani taramari se miyamgi yenglaga soidana handokpi kani haibagi achetpa thajaba lai haina ukalna thadorpa cherol amana khanglakli hojik sanapri pau Nasigi Sanabagi Pauda, Manipur Terriers Lemakong Yankai Nipal Suba Sir Jurachan Singh KCSI CBE Memorial Football Tournament ke Man Round Qualified Oikre. All Manipur Football Association Sinduna Impalgi Mapal Kangji Bungda Tim Kunna Saruk Yaduna Ngasidagi Yankai Nipal Suba Sir Jurachan Singh KCSI CBE Memorial Football Tournament ke Qualifying Round ge Ngasi Group C ke Aroiba Match ke Sanaki Bada Manipur Terriers Lemakong na MSYC Churachandpur bu goal anishno da maithibe pikrai Manipur Terriers Lemakonggi mai pakpagi goal ani adu Johnny Golmei amade ZV Mataimi na ahan bahaf ke kungamari suba amade ani suba half ke marifu mathoi suba minute chanke match asida Manipur Terriers Lemakonggi ZV Racing L Ibungocha amade MSYC Churachandpur ge lalnio da referee na yellow card book tawke Hayang ESU Wangkai amadi BMST Tabung Khoka Group BG winner gidamak sanagani Amofa Moirang na Sintuna Moirang Multipurpose Higher Secondary Ground da Team Nepal na group ani thok na khaidok tuna chathariba Nepal Subaloktak Trophy ngasi sanakiba match ta Trupu Nambol na yumbu Amofa Moirang bu goal ahumamata maithiba pikrai Trupu Nambol gi goal ahumadu Deepak Shana Tomba madi Rakesh na chankhe Amofa Moirang gi amatangaireba goal adu Homesor na chankibani match asida Trupu Nambol gi Sundar amadi Amofa Moirang gi Tiken amadi Amuthoida referee na yellow card book tawkhe hayang anba semi final da Traukwa kechel madina ko nambul mapalga sanagani Skylark amadi SSYC Sairem Team C Anishuba Palmaipui Kamaupi Memorial Jalerong 6 side football tournament ke final da thengnargani Sawombung Sairem Youth Club na Sinduna Sawombung Sairem Playground da Team Taragomdoi na saruk yaduna chathariba Anishuba Palmaipui Kamaupi Memorial Jalerong 6 side football tournament ngasi sanakiba ahanba semi final match ta Skylark na SSYC Sairem Team Ebu goal amasino da maithibe pikrai Skylark ki mai pakpaki goal adu Christopher na chankhe Anishuba semi final match ki sanakiba da SSYC Sairem Team C na Gopa Guipin nambo penalty da maithibe na final chankibani team animang na normal time the goal ani chanaduna draw chatpadagi kick from penalty mark na decide tawada SSYC Sairem Team C na Gufa Guipin nambo goal mangamari da maithiba piki
Manipur hockey na sinduna chahi taramari makagi second herojit waribam Gold Cup hockey tournament thasi ki tang taragamari dagi haugani torambadu kudong chada bakara dagi thasi ki tang kungamathoi dagi hauragani akupa marol Manipur hockey dagi khanglaba yakani hari thasi ki tang kungatayatagi kungamapal fawba lampel part ki officers club ta Manipur Tennis Association na sinduna mata winter coaching program pangthoklagani Karnataka dagi chief tennis coach Dr. M. Stalin Nagarajan na coaching program asida conduct tawgani hari mathang jahi ke February amadagi tara fawba Kerala da pangthokadaba kuntramanga suba national games ta saruk yanaba Manipur women football team gi sanaroi kun khankrai khalabasing kuman lampa ke artificial turf football ground da ayuki pung nipal da training pangthokani sanaroi singna matam chana coach ta report tawrana ba khangali Amaromda national games asida saru yagadaba Manipur team ge canoeing and kayaking ge nupa amadi nupi sanaroi kuntragataruk official ani khankrai Thasi ki tang taranithoi degi taramari fawba DM college campus ta leba indoor stadium da Manipur veteran table tennis championship pangthoklagani hari akupa marol Manipur veteran table tennis association dagi khanglaba yakani hari Manipur Veteran Cricket Association Sinduna Luang Sangbomge Luang Pokpa Cricket Ground da team Taragamathoi Sargu Yaduna Chathariba Taranithoi Suba Manipur Veteran Cricket Tournament ki ngasi sanakiba match ta KSC Lambulena Jam Khagem Paliburan Yankai Taruk Tamaithi Pikrai KSC Lambulena Hana Toch Ngamduna batting Tobada Apiba over Kuntrada wicket Tare Turaga Run Jamagumpumathoi Loke Masiki Pakumda Jam Khagem Palina over Kungamanga da wicket Tara Turaga Run Jamagamanga Kakloke Match Asida KSC Lambulengi Gomiluna wicket Ohumamade Run Humpuganithoi Lauduna man of the match Takre Hayeng DSU Kwakatelamadi IWBCC Imphal West Ka Sanagani Thasi ki tang taradagi tarahumdoi fawba Arunachal Pradesh ke Itanagar da chathariba North East Games ki ngasi ahubunumit ki judo masanada Manipur na goal ahum silver ani lokrai goal lographer sing adude nupagi 50 kg makha ki kanglupta TS chingsang lakpa nupi gi 63 kg makha ki kanglupta I Sandia amadi 45 kg makha ki kanglupta W Binani All Jiribam Sports Association na Sinduna Jiribam Higher Secondary Playground da Jiribam amade Gasar ki team Kungamari na saruyatuna chathariba Kungamari Suba KC Malik Memorial Football Tournament ke ngasi sanakiba match ta Mungbung YC na LHYC bu goal Nepal anida maithiba pikre Hayeng Maira Club amade Young Sinlung Club ka sanagani Ampimpa Football Club na sinduna KYSPA Ground Nauremthong da team Tarana Group ahum thokna khaidok tuna chathariba ahanba Ampimpa 9 Aside Invitation Football Tournament ngasi sanakiba ahanba match ta Actor Ena TC Foundation bu goal taruk marida maithiba pikre ani shuba match ki sanakibada Amig amadi Actor B goal amata chanadana draw chatkrai ahum suba match ki sanakibada Director Gills na choreographer goal ahum sinoda maithiba pikhe Mari suba match ke sanakibada cinematography amadi Ampimpa goal ani ani chanaduna draw chatkrai Sagolban Mantri Mayum Lekai Voluntary Organization na sintuna Sagolban Bijoy Govinda Playground da Team Tara Nepal na saruyatuna chathariba 3rd edition 7 aside Open Football Tournament ki ngasi sanakiba ahanba match ta MLM CSCCS Moirang Lerakna Body Line Kakulongbo goal ahum anida maithiba pikrai MLM CSCCS Moirang Lerke goal singadu S Rajesh na ahanba half ke kuntraganitho subamadi ani suba half ke yankai suba minita goal ani chanke atopa goal aduna W Kantana ahanba half ke taramapal suba minita chanki bani body line kaklongi goal ani adu gairangam amadi apuna ahanba half ke kungahumdo subamadi ani suba half ke nifumari suba minita chanke thasi ke tang taraganitho da semi final sanargani Hauzik Atetoba Paukara Bisnupur Police Commando na Nupi Police Amadi Anishuba JK Light Infantry ge Kangpugaloina na Ningthau Khong Kha Khunok da Thibomba ki thabak chathabada KCP ki Nupi Kadar ama Phare Mapu Makata na Wahang Pahumba ki thabak chathabada Ningthau Khong Kha Khunok amade Ningthau Khong Wat number 4 dagi Nupi ani amasu phagale makoi dagi Chinese hand grenade amasu phangde hari Pharaba Singh Bisnupur Police Station da khusnakre Amaromda Thawal Police Commando na Anishuba Sam Rifles ke Kangpug
loinana khongjom langathelda friskin chathabada UNLF ki kada hum phagale hari phagalaba sing kakching police ta sinakre haina police ki PRO na thadorpa cherol amana khanglagli International Human Rights Day ga mari lenana wat na sinduna koirengai Uram Mapal Community Hall dagi mioi chamnga henbana saru yaduna khongchet ama tongan ba mafam singda chatlaba matungda Community Hall aduda amuk hanna thungduna mifam pangthoki mifam aduda wat ki maruiba mioi sing yauna lamdam masigi saknairaba mioi kayana wangangki Hozilo slak padang sinong magyoi ba inga saki pau ICR lampel patagi phangba pau gi matung ina ngasigi khwaidagi sabagi chang degree Celsius kun gomdoi dasmik mari khwaidagi ingba degree Celsius taruk dasmik mapan nungsita awi sing manigli chang ayukta chada marbudra nikthoi nungthildana chada yankhai ga mapal nungjugi chang nil Hozimero ba pau amhona ILP gi matang da all political party ki draft report ama chief minister da pisin krai Mahiroi organization singna issue khuding makta auction bagi mahutta mahima singi lamda ta thabak tawi haina chief minister ibobina haikre amade international human rights day gi thawam manipuri ma phong kaya da pangthok na krai ISTV ne bijaba pau matang saloi jare ming tabir besing bo mukana khurumjari